ꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅꯥꯏꯗꯕ ꯈꯜꯂꯤꯕ ꯃꯈꯩ ꯂꯣꯏꯈꯟꯗꯕ ꯅꯧꯅ ꯈꯣꯡꯗꯥꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯖꯕ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯆꯕ ꯊꯧꯔꯝ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯅꯣꯡꯊ꯭ꯔꯃꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ 9 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯆꯈꯔꯦ ꯊꯧꯔꯝ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯅꯧꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯟꯗꯝꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ ꯊꯧꯔꯝ ꯑꯁꯤꯅ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯂꯧꯖꯔꯦ ꯉꯁꯤ ꯏꯪꯒ꯭ꯔꯥꯖꯤ ꯆꯍꯤꯔꯣꯜ 2025ꯒꯤ ꯖꯨꯟ ꯊꯥꯒꯤ ꯅꯣꯡꯁꯤꯡ 13 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯑꯄꯨꯟꯕ ꯄꯧꯔꯝꯂꯦꯟ ꯃꯔꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ 265ꯒꯤ ꯃꯈꯥꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 109 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯨꯞꯅ ꯁꯩꯔꯦꯡ 5ꯈꯛ ꯈꯟꯒꯠꯆꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 109 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯑꯁꯥꯝꯒꯤ ꯁꯤꯜꯆꯔ ꯀꯧꯕ ꯂꯝꯗꯝꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ IS ꯊꯤꯡꯒꯣꯝꯒꯤ ꯁꯩꯔꯦꯡ ꯌꯦꯅꯤꯡꯊꯥꯒꯤ ꯍꯩꯅꯧ ꯃꯄꯥꯜ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯣꯖꯥꯅꯤ ꯁ꯭ꯌꯥꯃꯣꯂꯤ ꯗꯦꯕꯤꯒꯤ ꯈꯣꯟꯊꯣꯛꯇ ꯑꯣꯖꯥ IS ꯊꯤꯡꯒꯣꯝꯒꯤ ꯁꯩꯔꯦꯡ ꯌꯦꯅꯤꯡꯊꯥꯒꯤ ꯍꯩꯅꯧ ꯃꯄꯥꯜ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯌꯦꯅꯤꯡꯊꯥꯒꯤ ꯍꯩꯅꯧ ꯃꯄꯥꯜ ꯌꯦꯅꯤꯡꯊꯥꯒꯤ ꯍꯩꯅꯧ ꯃꯄꯥꯜꯅ ꯎꯅꯥꯔꯛꯇꯒꯤ ꯉꯥꯟꯊꯣꯔꯛꯄꯗ ꯀꯨꯆꯨ ꯉꯧꯔꯦ ꯄꯥꯃꯦꯜꯁꯦ ꯇꯅꯧ ꯇꯅꯧꯔꯦ ꯄꯥꯃꯦꯜ ꯄꯨꯝꯕ ꯌꯦꯅꯤꯡꯊꯥꯒꯤ ꯍꯩꯅꯧ ꯃꯄꯥꯜ ꯉꯥꯏꯖꯔꯤ ꯅꯪꯕꯨ ꯈꯅꯧꯕ ꯆꯦꯛꯂꯥ ꯑꯃꯅ ꯁꯥꯅꯧꯅ ꯆꯥꯅꯔꯕꯤ ꯅꯨꯡꯖꯥꯕ ꯉꯥꯏꯕꯒꯨꯝ ꯉꯥꯏꯔꯤ ꯎꯁꯥ ꯑꯃꯗꯒꯤ ꯑꯃꯗ ꯇꯣꯡꯂꯗꯨꯅ శ్రీ పంచమి నిమిత్త యౌరక్లబద పోంజరిబꯤ లైపాల్న మపుం ఫారక్పద బినా పానేగి ꯊꯧꯒꯜꯗ ꯂꯩꯆꯟꯅꯈ꯭ꯔꯕꯗ ꯅꯧꯅ ꯂꯥꯏꯕꯛ ꯐꯪꯏ ꯑꯣꯏꯔꯗꯣ ꯅꯣꯏꯗꯥꯝ ꯊꯕꯨꯝ ꯀꯌꯥ ꯉꯥꯏꯖꯔꯛꯂꯤꯕ ꯀꯣꯀꯤꯜ ꯀꯧꯕꯤ ꯆꯦꯛꯂꯥꯅ ꯃꯈꯧ ꯊꯟꯅ ꯎꯝꯂꯗꯨꯅ ꯑꯅꯧꯔꯕ ꯈꯣꯟꯖꯦꯜꯅ ꯁꯛꯂꯤ ꯃꯦꯡꯂꯕ ꯏꯁꯩ ꯕꯁꯟꯇꯒꯤ ꯌꯦꯅꯤꯡꯊꯥꯒꯤ ꯍꯩꯅꯧ ꯃꯄꯥꯜ ꯂꯥꯏꯕꯛ ꯐꯩꯗꯕꯨ ꯅꯪꯁꯦ ꯂꯩꯔꯥꯡꯅ ꯂꯩꯁꯥ ꯇꯝꯗ꯭ꯔꯤꯉꯩꯗ ꯀꯠꯆꯔꯦ ꯃꯍꯩꯒꯤ ꯂꯥꯏꯔꯦꯝꯕꯤꯗ ꯎꯝꯖꯔꯤ ꯈꯣꯅꯧꯕꯤ ꯀꯣꯀꯤꯜꯅ ꯍꯩꯄꯥꯜ ꯃꯄꯨꯡ ꯐꯥꯔꯛꯂꯕꯗ ꯄꯦꯟꯖꯔꯤꯗꯣ ꯃꯤꯑꯣꯏꯕꯅ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 109 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯖꯤꯡ ꯍꯣꯗꯥꯝꯕ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯐꯤꯖꯝ ꯏꯕꯨꯡꯉꯣ ꯃꯩꯇꯩꯒꯤ ꯁꯩꯔꯦꯡ ꯁꯤꯕ ꯅꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯣꯖꯥ ꯐꯤꯖꯝ ꯏꯕꯨꯡꯉꯣ ꯃꯩꯇꯩ ꯃꯁꯥꯃꯛꯀꯤ ꯈꯣꯟꯊꯣꯛꯇ ꯁꯤꯕ ꯅꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯁꯤꯕ ꯅꯥꯏꯕ ꯄꯨꯟꯁꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ
असीब मचा ngaktanidो पोकु पोकलबदि अखोय नोंमदि चटखिगनी सोयदना ताइबंगपाल असि थादोक्तुना अहान अकोनगी वानी मागी मागी मतमदुनि ngainariba सीदब लेरोय कनासु ngasi sini poktakti hayeng sini pokjende pungamna pokpo mapoksida ngairibani asiba kawba mahak ngadi mikup ama phawba ngaibiba tawdana खुथेक पादुना लौसनगदबगी अखोइबु चप मानना तेमलकनी ngमलोय नानथोकप कनासु काउगुमसी अखोइ काउगुमसी सीबगी लमन तोलबा मपोकनी हिंगलिङै नुंसी चाना हिंमिनसी इतेंग तेंग पांगसी यंगथिनबगी वखल थादोक्सी खतना चाइनबा हतना सुनबा तोलसी तौगुमसी मीगी मांगनबा फतनबा सीब नुमित लोरबनी खुबाम तिंगना हनखिगदबा ngakni matang asida aigi sareng pathokpa loisinda पांथोक्तुना लाक्चरीबा सैरेंगीसी अइबथीसी थौरमसीगी चामगा हुमदोइसुबा तांकक्की सैरेंग पाथोक्पगी थौरमसीदा अहुमसुबा सैरेंग ओइना लौकच्चरे आसामगी होजाय कोबा लमदमगी आमतोला खुलेंदा लेबिरिबी खोइरोमोंबी फमदोम निंगोल कोरोनागी सैरेंग इमा लैपाक हाइना मिंथोलबा सैरेंग असे हौजिक तामिनरसी खोइरोमोंबी फमदोम निंगोल कोरोना मसामकी खोंजेलदा इमा लैबाक हाइना मिंथोलबा सैरेंग असे दा लाइरेन बी चैनल असिबु ताबिरिबा मियाम पुनमकपु इकोक नोन खुरमजरी लांथोकचरी अइगी सैरेंग इमा लैबाक नुंसीबी कोलोय नंगदी मणिपुर कांगलेपाक हाइनसु खंगनरी अकनब कयागी पोकनाफम अथौब कयागी हौरकफम इमा लैबाकी ngमखै कायहल्लोय अकनब खोलाउदा थवायना पोंथा ओइदुना इमा लैबाकी दमकता थवाय कथोख्रबा अथौबसिंग याहिपखिदो इमागी तंपाकता ओइरेदो इमा लैबाक ngasiदी असेंगब तीर्थभूमि कचरी थमोइगी सेंगलब तरपन इम्फाल तुरेनगी नोंगचुपता केक्रू पातकी लमदमदा लैरिदो खुभम ओइदुना ngasi फाउबा थौना फरबा कन थौरबा मैतै इमागी अथोइबा मपारी मियोई कयागी पुंसी लोंखिबा इमा लैबाकी ngमखै ngakpada कुमोन कुमजा खुदिंगी जुन थाना लाकपदा निंगसिंग लई ngasisu अथौबसिंग नखोइगी खुया खादा कचरी हैरांग लैरांग लटनादना लौबियुको नखोइगी थवाई मेरेना येंगबिरउको मपुगी लैकोलदगी नखोइगी थवाई लैरांगदो लैसातमुको इंगना चिकना हन्ना हन्ना खुरमजरी नखुया खादा लोइजरे पांथोक्तुना लाक्चरीबा सैरेंगीसी अइबथीसी थौरमसीगी चामगा हुमदोइसुबा तांकक्की सैरेंग पाथोक्पगी थौरमसीदा मरीसुबा सैरेंग ओइना लौकच्चरे आसामगी गुवाहाटी कौबा लमदमदा लैबिरिबा ओजा बिजोन कुमार सिंहोगी सैरेंग कोरोनाना तंबिरंबा हाइना मिंथोलबा सैरेंग असे सैरेंग असे अपुनबा पोरमलेन मरुप एपीएम ना इंग्राजी चहिरोल लिसिंग अनिगा कुनगी आगस्ट थागी नोंसिंग कुंथ्रा माथोइदा फोंदोखिबा कोविड-19 हाइना मिंथोलबा सैरेंग लारिक अदुदा फोंदोखरबा सैरेंग अमानी सैरेंग असिबु पाथोक्तुना तहनजरिबा नोंथोनबम कमल इसामक पाथोक्तुना तहनजरी ओजा बिजोन कुमार सिंहोने इबा सैरेंग कोरोनाना तंबिरंबा अवा नुंगाई हाइबांगदोंगदा यातारी प्रकृतिगी फंबाकता मियोइबा जातिगी कांगलुप सिंगना नोंपोंग नोंगचुप अवांखा माइगई पुंबदा मिपाई हल्ली कोरोना 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 अदुबुने हे कोरोना
ꯈꯣꯡꯗꯣꯏ ꯕꯤꯔꯝꯗ꯭ꯔꯕ ꯃꯥꯂꯦꯝꯁꯤꯗ ꯅꯪꯅ ꯑꯣꯏꯔꯝꯂꯣꯏ ꯑꯣꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯉꯥꯛꯄ ꯄꯣꯂꯨꯁꯟ ꯌꯥꯎꯗ꯭ꯔꯕ ꯁꯃꯥꯖ ꯑꯃ ꯇꯝꯕꯤꯕꯗ ꯊꯣꯛꯂꯣꯏꯗꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯃꯥꯛꯁ ꯎꯞꯄꯒꯤ ꯍꯩꯅꯕꯤ ꯁꯦꯅꯤꯇꯥꯏꯖ ꯇꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯍꯩꯅꯍꯟꯕꯤꯔꯦ ꯉꯁꯤꯒꯤ ꯃꯤꯔꯣꯟꯗ ꯂꯩꯍꯧꯔꯒꯅꯤ ꯄꯨꯋꯥꯔꯤ ꯇꯨꯡꯂꯝꯆꯠꯇ ꯏꯇꯤꯍꯥꯁꯅ ꯂꯦꯡꯗ꯭ꯔꯕ ꯁꯥꯈꯤ ꯑꯣꯏꯅ ꯀꯣꯔꯣꯅꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯃꯥꯂꯦꯝ ꯄꯨꯝꯕ ꯖꯣꯏ ꯇꯧꯈꯤꯕ ꯃꯤꯌꯥꯝꯅ ꯂꯥꯏꯁꯣꯟꯒꯨꯝꯅ ꯁꯣꯟꯅꯈꯤꯕ ꯀꯣꯔꯣꯅꯥ 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 ꯂꯣꯏꯖꯔꯦ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯆꯥꯝꯒ ꯍꯨꯝꯗꯣꯏ-ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ 5ꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯒꯤ ꯔꯥꯝꯄꯨꯔ ꯈꯨꯂꯦꯟꯗ ꯂꯩꯔꯤꯕ ꯅꯣꯡꯊꯣꯟꯕꯝ ꯀꯃꯜꯒꯤ ꯁꯩꯔꯦꯡ ꯄꯂꯦꯝ ꯏꯃꯥ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ ꯁꯩꯔꯦꯡ ꯑꯁꯤ ꯏꯪꯔꯥꯖꯤ ꯆꯍꯤꯔꯣꯜ 1732ꯒꯤ ꯖꯅꯨꯋꯥꯔꯤ ꯊꯥꯒꯤ ꯅꯣꯡꯁꯤꯡ 18ꯇ ꯑꯥꯝꯇꯣꯂꯥ ꯁ꯭ꯀꯨꯜꯒꯤ ꯁꯔꯁꯋꯇꯤ ꯄꯨꯖꯥꯗ ꯁꯥꯟꯅꯈꯤꯕ ꯑꯆꯨꯝꯕꯅ ꯑꯁꯦꯡꯕ ꯂꯟꯅꯤ ꯍꯥꯏꯔꯤꯕ ꯂꯤꯂꯥꯗ ꯌꯥꯎꯔꯤꯕ ꯑꯃꯗꯤ ꯁꯛꯈꯤꯕ ꯏꯁꯩ ꯑꯃꯅꯤ ꯏꯪꯔꯥꯖꯤ ꯆꯍꯤꯔꯣꯜ 2022ꯒꯤ ꯑꯥꯒꯁꯇ ꯊꯥꯒꯤ ꯅꯣꯡꯁꯤꯡ 18ꯗ ꯑꯄꯨꯟꯕ ꯄꯧꯔꯝꯂꯦꯟ ꯃꯔꯨꯞ APM ꯑꯁꯥꯝ ꯍꯣꯖꯥꯏꯅ ꯄꯥꯡꯊꯣꯛꯈꯤꯕ 13 ꯑꯥꯒꯁ ꯑꯀꯜ ꯑꯊꯧꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯅꯣꯡꯊꯣꯟꯕꯝ ꯀꯃꯜ ꯑꯩꯍꯥꯛ ꯏꯁꯥꯃꯛꯀꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯄꯂꯦꯝ ꯏꯃꯥꯗꯁꯨ ꯐꯣꯡꯗꯣꯛꯆꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯏꯪꯔꯥꯖꯤ ꯆꯍꯤꯔꯣꯜ 2016ꯒꯤ ꯃꯥꯔꯆ ꯊꯥꯒꯤ ꯅꯣꯡꯁꯤꯡ 18ꯇ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯥꯝꯁꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯌꯥꯎꯁꯪ ꯀꯨꯝꯃꯩꯒꯤ ꯊꯧꯔꯝꯗ ꯑꯃꯤꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯖꯥ ꯈꯥꯏꯗꯦꯝ ꯊꯣꯏꯕꯅ ꯔꯤꯂꯤꯖ ꯇꯧꯈ꯭ꯔꯕ ꯑꯃꯗꯤ ꯁꯩꯁꯛꯄ ꯑꯖय ꯃꯤꯇꯩꯅ ꯁꯛꯈ꯭ꯔꯕ ꯏꯁꯩ ꯁꯩꯔꯦꯡ ꯑꯃꯅꯤ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯁꯩꯁꯛꯄ ꯑꯖय ꯃꯤꯇꯩꯒꯤ ꯈꯣꯟꯖꯦꯜꯗ ꯄꯂꯦꯝ ꯏꯃꯥ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯏꯁꯩ ꯑꯣꯏꯅ
ꯑꯩꯅ ꯍꯌꯦꯡ ꯆꯥꯎꯔꯒ 이마기 얄뻔하바 ꯍꯣꯠꯅꯔꯒꯦ ꯉꯥꯏꯕꯤꯈꯣ 이마 ꯃꯇꯝ ꯑꯗꯨꯇꯪ ꯉꯥꯏꯕꯤꯈꯣ 이마 ꯃꯇꯝ ꯑꯗꯨꯇꯪ ꯅꯆꯥꯅ ꯀꯧꯕ ꯇꯥꯕꯤꯌꯨ ꯑꯋꯥꯕꯒꯤ ꯃꯩꯆꯥꯛ ꯄꯤꯔꯝꯂꯒ ꯆꯠꯈꯤꯅꯨꯀꯣ ꯏꯃꯥ ꯅꯪꯗꯤ ꯂꯥꯛꯂꯝꯈꯣꯅꯦ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯈꯣꯅꯦ ꯄꯂꯦꯝ ꯑꯣꯏꯕꯤ 이마 이마 호 빨렘 이마 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 호 빨렘 이마 그리기 사우리버노 이마 이마나 사우두나 ꯆꯠꯈ꯭ꯔꯕꯗꯤ ꯀꯅꯥꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯒꯅꯤ ꯉꯝꯖꯔꯣꯏ ꯑꯩꯗꯤ ꯀꯧꯖꯕ